Yuva Purashkar English Singani Taraga Mapal Fanglakadaba Manipurgi Yamna Naha Uriba Aiba Jiten Oinambaga Akanana Unaduna Wariwatai Sabagi Thoram Unaduna Wariwatai Sabiriba Merina Oinam Amadi Mona Lisa Mutum Hozilobirasi Akanaba Wariwatai Thoram ngasi khoi studio da akhanana wari watai sanajana bagi damakta lengsinuna leibiriba miwesi handakta canvas ta tarakpa pirangna hairiba sereng lairik asida Sahitya Akademi na piba yamna lemjeningai oiraba Sahitya Akademi Yuva Purashkar 2018 fangbiraga daba aiba Jiten Oinamba ni ahanma maktada Jiten bai khoi gi thoramda taram nokjeri All India Radio Impal na asuma khudong saba ma pibiba gi damakta aina thagachaba phongdokcheri amadi tabiriba khwai taraba aina Jiten ahan basidi naharol gi khonjel gi mai kai digi yamna pharau ba nungai ba phongdok cheri asigumba yamna lemjeninga oirba award phang pirakpagi damakta lowdi lobidri ba award se adubu phangador bani sigi oiba nungai ba makeup to kitang share tawbiyo kamdona enjoy tawki ba haibada andaki jun gi tarik 13 du laukthopani aise school da leri last period am tan di ngai raba adukanda Facebook da mina aise result take tori aina o yeng or kanda de ai ming yaw le me ai ji yam khang odana surprise we bagi harau yamna ada sabrum do phang khang da bit ai se mapan da chatok jasin mi da su haibam he khang da um to hoi aina yam harau yam nungai punsi da smaina khalu da ba yawara ma ngun pi bi ba se yam harau ya duga he ne ining na ba thongna ma happy bane ne loje do sigi award se phangak ani haibagi asa ga di thambi kibra aise gana tore mamang se hida pongbani aduga handak se hi phangane habase ayam thoine di hena khanjalude maram di aingon dagi ne hena khang hairba jaguru mayam am su lerangani adana makoi desat ki base adu mase aingon da yam tha thajadana phangpasi am harawam di phawe yam su puning thogo chari kon Jiten bu mana sida kari kari na chingbadi yawrakpage masi piga da base cash prize oina lupa 50,000 ma aduga copper plate ama citation amaga piga da bane Handak Jiten na Yuva Purashkar Award phangbirakliba sairing lairik canvas ta tarakpa pirangna haiba sairing lairik asidani ko cover gi maming oina su thole ada sigi oiba meaning se magi substance na chingba matem tang share tabiu myamda aigi lairik sigi title se sairing amadagi loktho kanda thon khibani maming se canvas ta tarakpa pirangna masi ijat manghan biraba nupi amakaki saktam da aina sagachabani ai sama ai basi painter amone laurakanda uthokjana na hotnabani nupi sigi maung matausi nongma ikhang khangodana aina tumbadagi nupi sina kappa khonjel amakak tare ada aise mango ya hawi khonjel tarambadagi mikap thola bhaw adum kappa taba ada aina aise loktak maya da pokpani ana aige hiden da thangba hi se aina nau parakanda khonjel na kappa maikei do adu tana chale nupi se mama phi amuk yaudabida magi haksangi oragliba fibam du yenga kapaga lerami ada mi lai habigi sawum phangbadagi ma phi sechen gre ada ingonda nangi apamba kari no hangi aina aigi apamba kari no hangi sibu kari no ima aina hangkanda man hana laikriba mama bu mama oina udraba adu mama sa singdo ra nang suina ingonda hangpada aina nate ima aidi min khangbidraba laik pani haibadagi man aigi wahidu tabadagi magi mapi jungsingda muloina loktora kanda magi hakchang hongla iba fibam singda ngonda loina mathang ulapani adada mana wari lina mapi asum tare mai mapi do aina pai balai ngana ba canvas mapi singda tare aduna yamna ngan thoratraba saktam amakak oirapa masigi nungi oiba warol hairagadi akoi loktak kansi haidana loktak kanana ba tawri basing asina akoi loktak pu kan bagi mingda makoina loina hayat ba repisa magi mongda lorupa madu aina utokjana na ba honabani yamna su message pi ba hai tare ko mayamda Jiten at panbirakpada akoina tajabada su tu chungbom su phawi ko habadi loktak imagi saklonda lobirakanda hujiki ima makna lengbiraga admaina mak wari sanakibagi tankaktu ko Jiten thambi base yam su phajai wari se duga andaki sairing lairik sida sairing kayamuk no yawbiri se sairing ni putaruk na sagachabani leiri se aduga sairing ni putaruk sigi manung da hai tare ko sairing atoppa mayam dugi maraktagi sujiki canvas tarakpa pirangna haribase lokhat piraga hai tare lairik sigi cover oina title oina thambiri sa abdi sagi kari wakhalondagi no atoppa maming ama lokhatabase kitang thambiyo lairik si aini han hanbada nongmaini yekpa lai na sairing ama khayawi masine insurgency gi matang da phongdokpani adu yam kanna thoningame adada aibu lamjing lamtak piba
oja Birendra Jit Naurem na mana saireng singse lairik mapum se ma carry tawraga chatpa yaba theme ama yengse na mana saireng singne loina palor matungda sigi canvas ta tarapa pirang na masi thon bada chunagani hai aisho akon bada ina hana thoninga ba maming do kona thangda o ninga maktre o hojana thon saiba mengsine hena chanarani khale maram di aigi lairik sidam mapung oina aigi horpham oiriba thanga karangi punsi adi loktak ka sagonari ba punsi me am singa si yek na ba maduda mapung oiba thim mayam ama yawe masine hena chunagani khanbadage maming si thon gi bani lairik sibu pabiriba khudimak nasu hen hai tare ko chusine na chu khalam gani na khale abdi lokta ke honglak iba magi mahusa gi iba prakriti gi iba pasak mong singse kairak padagi ima duna kai hai tare yam ningam da baga loina na masa wari ba singsida pirakpa magi iba wakat hai tare ko adumba ama su oibani na ado sigi iba lairik sigi cover gi design se sidi kanana tawbi bano kamdau na tawki bano kitang thambi sigi cover design si chu oja Birendra Jit Naurem na tawbi bani aduga lairik sima phong na bahona bada kana kana dagi di mating lawiki kana kana na di mating pangbirake lairik si phong na hotna bada mapung oiba sangba sel sing si ai sana yam wana mi dagi bhau paisa puraga lairik si saganana ba phong na ba kan honake angonde yam wa ba struggle amoine masi soidana amaki su aigumba yam iri iningba aiba mayam amada thengnareba samasya amane na khale ana akoi sidadi ibagi lamsida tawjari se yamana masa masana puthoga phongna ba ngaktani ana yam awaba amadi thena ke sel thongi matangda hoi Jiten gi oiba handaki yam lemjeninga warba awache phangbirakpagi nungaibagi mitkup tuni huji koina phangminari se ko ado sigi oiba mamang thaki hai tare kitang wari ningsing boina Jiten gi angang oringe gi punsi kitang ningsing boina schooling se kadai dagi tawbira e aduga saireng ibagi lamda changsin birakpasna kayam kuire karama matam dagi no oja kana gi makada no kitang thambiyo aise nursery dagi na class 2 phause akhoi khun thanga karang sita dum leiba Mohindra English School line amale aduda tamme class 3 dagi aise amu Little Bar School morang de leiba sia sita class 3 to 7 mu tamme na 8 dagi na 10 boxi thobi quality English School line morang da amale aduda moi tamme adugi matungda 11 12 se Johnston High Secondary da tamme aduga masi lor matungda graduation sina morang college da loiselle aigi angang ngai punsi khara ningsing jarabada aise nga phaba imung amada pokpani aigi ima se lalo laga nga yolakanda aibu wana yai tamak nana bhona bada man charba joba role ama lobike aigi baba se aina yam angang ori ngai 1998 sigi matam se da mi khana ba khamu bagi ma se khana ba khamu min sai ni kalaktan ma gi sayengte adana thaba kan ba kan suba ngam da ba adana maram mar kan da imana aigi he sing tamna no bhona ba se mana maroiba role ama lore adana ima yam nungsi ada ai baba no yam nungsi mokhoina aibu smaina mi mo oina na ba kanna honarapodagi ani asi asumba like si phongdana miyang mangda thokchaba ngambani se ani khale aduga amutang ga ningsing janing bada ina class 12 tamingai matam asida aise kwai thel dale school na pre council gi school na logo exam se lorba matungda coaching class Johnston da tawi matam do exam thagada di khajik tangai raba aise bhara da leibani karo lekai na tabanina cheng chak phauda aigi sana na ba kaya le selektre mi da hangbu su farak taba paisa ju lektraba even boy kolom lerga inen ha phau lektre ai ni ma da phone to ima paisa khara tharo cheng ju lektre boy kolom leina na ba lektre ka chumda di ima do leitaw jan man lekai de ko jen jel kanda paisa khara lawro jan ado yum dagi chengfu dagi chenga kolaga khigi manakta leba inaw no pa amusuma matam do imphal da tamami ongon de pikhale adana aine school ki coaching hala matung sida ma se winger parking sagol ban marang le sida ma thene atamo ima buna cheng paisa ga pire ma gi bag hang do kanda cheng kg ani mu oini aduga taraga rupa chani ga pire aina madu o am pumning jinung sire aina kaim hairam da o phare adu de ai chalagi ko aina cycle sida kwai thelbo yang na thore kamai yogi no khangde yum yor kanda ai ren do yor kanda aina kappe asima suyamna leitra pau da nangna ai sinung sibagi maramna sibakto or su piri ni khalaga aduna kappe aduna ma pan masa nung sibse yam nung sibja anina khale aduna yam wana hor e ngasigi manasi phangbagi haitare achoba credit sesu Jiten gi imaga babaga adagi Jiten bu pulin thagat pikhiba khudimakte pibibani ko ada imana su yam chawba role ma khaklo birakhiba ko yam su thagat cheri ima busu aduga matang sida Jiten gi ima pabung gi ming thambi hoi aigi babagi maming na Oinamba bu yam sing aigi imagi maming na Oinam ongbi angobi debi kawi ichin naw na ka su actually now se mari ni aigi thakta isi ani malai isi ahaldo mayum pan khre
ꯑꯗꯨꯒ ꯑꯩꯅ ꯑꯍꯨꯝ ꯁꯨꯕꯅꯤ ꯅꯨꯄꯥ ꯏꯇꯣꯝꯗꯅ ꯑꯩꯒꯤ ꯏꯈꯥꯗ ꯏꯆꯟ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯅ ꯆꯍꯤ 3 ꯐꯥꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡꯗ ꯇꯥꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯏꯕꯒꯤ ꯂꯝꯁꯤꯗ ꯆꯪꯁꯤꯟꯒꯦꯅ ꯈꯜꯂꯛꯄꯁꯦ ꯀꯔꯤꯅ ꯀꯗꯥꯏꯗꯒꯤ ꯏꯟꯁꯄꯥꯌꯔ ꯇꯧꯈꯤꯕꯅꯦꯅ ꯈꯟꯕꯤ ꯏꯕꯒꯤ ꯂꯝꯁꯤꯗ ꯑꯩꯅ ꯆꯪꯁꯜꯂꯛꯄꯁꯤ ꯇꯁꯦꯡꯅ ꯆꯪꯁꯟꯒꯦ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯞ ꯑꯃꯗ ꯆꯪꯁꯜꯂꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯩꯅ 2013 ꯑꯩꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯜ ꯇꯥꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯈꯔ ꯇꯧꯕ ꯍꯧꯋꯤ ꯃꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅ ꯁꯥꯔ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯇ ꯊꯤꯅꯅꯕ ꯁꯩꯔꯦꯡ ꯑꯃꯇꯪ ꯏꯕꯤꯌꯣꯅ ꯍꯥꯏ ꯑꯩꯁꯨ ꯑꯣꯖꯥꯅꯤꯅ ꯍꯣꯏꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯏꯕꯒꯤ ꯂꯝꯁꯤ ꯃꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯍꯥꯏꯅꯗꯤ ꯑꯩꯅ ꯂꯧꯖꯩ ꯑꯩꯅ ꯍꯣꯏꯗꯤ ꯍꯥꯏꯗꯣꯛꯑꯔꯁꯨ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯅ ꯏꯅꯅꯕ ꯇ꯭ꯔꯥꯏ ꯍꯟꯖꯟ ꯇꯧꯕ ꯑꯗꯨꯝ ꯍꯦꯛꯇ ꯌꯥꯗꯦ ꯑꯗꯨꯅ ꯎꯆꯤꯟꯅꯥꯆꯤꯟꯅ ꯃꯃꯩꯊꯪꯗ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯣꯏ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯃꯩꯊꯪꯗ ꯁꯩꯔꯦꯡ ꯑꯃꯈꯛ ꯂꯥꯏꯔꯤꯛꯁꯤꯒꯤꯅ ꯑꯍꯧꯕ ꯑꯣꯏꯔꯤꯕ ꯑꯊꯣꯏꯕ ꯂꯟ ꯍꯥꯏꯅ ꯁꯩꯔꯦꯡ ꯑꯃꯈꯛ ꯏ ꯑꯉꯥꯡꯗꯣ ꯏꯌꯣꯗꯤ ꯍꯥꯏꯔꯝꯃꯒ ꯃꯥꯁꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯇ꯭ꯌꯨꯁꯟꯗꯣ ꯑꯗꯨꯝ ꯑꯩꯅ ꯏꯔꯨꯔꯕ ꯀꯧꯕꯅꯤꯅ ꯂꯦꯝꯅ ꯃꯥꯡꯍꯟꯅꯤꯡꯗꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯅꯪ ꯊꯤꯌꯣꯅ ꯊꯤꯔꯦ ꯃꯥ ꯁꯦꯀꯦꯟ ꯇꯥꯏꯑꯅ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯇꯝꯃꯦ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯕ ꯍꯧꯕꯗꯒꯤ ꯑꯩꯅ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯨꯝ ꯈꯔ ꯏꯕ ꯍꯧꯔꯦ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯗꯅꯕ ꯄꯥꯎꯆꯦꯗ ꯑꯗꯨꯝ ꯍꯥꯞꯀꯦꯅ ꯍꯨꯌꯦꯜꯂꯟ ꯄꯥꯎꯗ ꯄꯤꯁꯜꯂꯨꯏ ꯑꯗ ꯃꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯦ ꯃꯇꯝꯗꯨꯗ ꯏꯕ ꯌꯥꯝ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯈꯕꯔꯗꯒ ꯑꯩꯒꯤ ꯃꯤꯡꯒ ꯁꯩꯔꯦꯡꯒ ꯌꯥꯎꯔꯛꯄ ꯎꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯒꯤ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯑꯩꯅ ꯀꯀꯥ ꯀꯧꯖꯕ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯒ ꯐꯪꯉꯤ ꯃꯥꯅ ꯂꯥꯛꯑꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯒ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯁꯨ ꯅꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯒꯦ ꯃꯥꯏꯅ ꯆꯠꯂꯨꯔꯦ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯁꯩꯔꯦꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯕꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯂꯥꯏꯔꯤꯛ ꯇꯨꯔꯦꯜ ꯅꯪꯗꯤꯁꯦ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯕꯤꯔꯛꯑꯦ ꯂꯥꯏꯔꯤꯛꯁꯤꯗ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯐꯣꯔ ꯂꯤꯇꯔꯦꯆꯔꯁꯨ ꯐꯪꯈ꯭ꯔꯕ ꯂꯥꯏꯔꯤꯛꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯄꯗꯨꯒ ꯑꯩꯅ ꯁꯩꯔꯦꯡꯗꯨ ꯄꯥꯔꯨꯕꯒ ꯑꯩ ꯁꯩꯔꯦꯡꯗ ꯌꯥꯝ ꯉꯥꯎꯕ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯨꯗ ꯑꯩ ꯁꯨꯝ ꯁꯩꯔꯦꯡ ꯃꯊꯪ ꯁꯨꯝ ꯈꯔ ꯏꯔꯛꯑꯦ ꯑꯗꯨꯗ ꯇꯁꯦꯡꯅ ꯁꯩꯔꯦꯡ ꯏꯕ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯅꯅ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯁ꯭ꯇ꯭ꯔꯒꯜ ꯑꯃ ꯑꯣꯏꯌꯦꯅ ꯑꯩꯅ ꯂꯧꯖꯩ ꯂꯥꯏꯔꯤꯛꯁꯤ ꯑꯩꯅ ꯑꯍꯥꯟꯕ ꯁꯨꯝ ꯈꯔ ꯏꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯁꯦ 2016ꯗ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯉꯒꯦꯅ ꯈꯜꯂꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯀꯥꯗꯤ ꯀꯧꯖꯕ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯃꯥꯅ ꯌꯥꯗꯦ ꯂꯥꯏꯔꯤꯛꯁꯦ ꯅꯪ ꯐꯣꯡꯈꯤꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯊꯤꯡꯉꯤ ꯑꯩꯉꯣꯟꯗꯗꯤ ꯁꯨꯝꯗ ꯌꯥꯝ ꯀꯟꯅ ꯐꯣꯡꯅꯤꯡꯕ ꯑꯗ ꯊꯤꯡꯉꯤ ꯑꯗꯣ ꯃꯥꯒꯤ ꯑꯄꯦꯟꯕꯗꯨ ꯌꯧꯗꯕꯒꯤ ꯌꯥꯗꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯩ ꯃꯁꯤꯗꯤ ꯆꯥꯟꯅꯔꯣꯏꯗ ꯑꯩꯒꯤ ꯆꯥꯟꯅꯕ ꯁꯤꯟꯐꯝ ꯅꯠꯇꯦ ꯑꯩ ꯇꯣꯛꯑꯒꯦꯅ ꯈꯜꯂꯦ ꯑꯗꯨꯁꯨ ꯁꯨꯝ ꯏꯕ ꯍꯧꯔꯨꯕꯒꯤ ꯑꯩꯉꯣꯟꯗ ꯏꯊꯤꯜꯁꯤꯗ ꯑꯗꯨꯝ ꯁꯨꯝ ꯈꯒꯠꯄꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯑꯩꯅ ꯈꯜꯂꯒ ꯑꯩꯁꯦ ꯁꯨꯝ ꯈꯔ ꯋꯥꯈꯜ ꯊꯥꯗꯔꯒ ꯁꯩꯔꯦꯡ ꯈꯔ ꯏꯕ ꯍꯧꯋꯤ ꯑꯗꯨꯗ ꯑꯩꯅ ꯍꯤ ꯑꯃꯗꯤ ꯄꯨꯟꯁꯤꯅ ꯑꯃꯈꯛ ꯏꯕ ꯍꯧꯋꯤ ꯁꯩꯔꯦꯡ ꯑꯃꯈꯛ ꯑꯩꯈꯣꯏ ꯄꯥꯠꯄꯥꯟꯒꯤ ꯄꯨꯟꯁꯤ ꯉꯥ ꯐꯥꯕꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯅ ꯎꯠꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯍꯤ ꯑꯃꯗꯤ ꯄꯨꯟꯁꯤ ꯏꯕ ꯍꯧꯕ ꯀꯥꯟꯗ ꯁꯤꯁꯨ ꯈꯕꯔꯗ ꯍꯥꯞꯄꯦ ꯑꯗ ꯑꯄꯥꯕ ꯃꯤꯁꯤꯡꯅꯒ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨ ꯐꯥꯎꯕꯗ ꯍꯥꯏ ꯑꯃꯨꯛꯀꯁꯨ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯂꯣꯛꯇꯥꯛ ꯀꯌꯥꯝ ꯈꯪꯉꯒꯦꯅꯤ ꯅꯪꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯗꯤ ꯑꯩꯅꯁꯨ ꯏꯕ ꯉꯝꯗꯦ ꯅꯪꯗꯤ ꯂꯣꯛꯇꯥꯛꯇ ꯄꯣꯛꯏꯕꯅꯤ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯗ ꯄꯣꯛꯏꯕꯅꯤ ꯑꯃꯨꯛꯁꯨ ꯈꯜꯂꯦꯅ ꯁꯤꯐꯥꯎꯗ ꯄꯦꯟꯗ꯭ꯔꯤꯕ ꯑꯣꯏꯔꯦꯅ ꯑꯩꯁꯦ ꯑꯗꯨꯝ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥꯁꯤꯅ ꯄꯦꯟꯗ꯭ꯔꯤꯁꯦ ꯑꯩ ꯀꯃꯥꯏꯅ ꯄꯦꯜꯍꯟꯗꯒꯦꯅ ꯁꯨꯝ ꯈꯜꯂꯒ ꯍꯣꯠꯅꯩ ꯑꯗꯣ ꯃꯃꯩꯊꯪꯗ ꯑꯩꯒꯤ ꯇꯥꯏꯇꯜ ꯄꯣꯏꯝ ꯑꯣꯏꯔꯤꯕ ꯀꯦꯟꯚꯥꯁꯇ ꯇꯥꯔꯛꯄ ꯄꯤꯔꯥꯡ ꯑꯁꯤ ꯃꯁꯤ ꯑꯃꯨꯛ ꯃꯁꯤ ꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯅ꯭ꯌꯨ ꯃꯣꯗꯦꯜ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯃꯣꯏꯔꯥꯡꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯔꯤ ꯑꯗꯨꯅ ꯋꯥꯍꯩ ꯑꯃꯅꯤꯒ ꯀꯣꯛꯇ ꯍꯦꯛ ꯐꯥꯎꯔꯛꯄꯒꯁꯦ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯆꯦ ꯑꯃꯇ ꯄꯤꯔꯣꯅ ꯍꯦꯛ ꯈꯣꯠꯆꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯈꯣꯠꯆꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ 12-13 ꯆꯪꯈꯤ ꯂꯥꯏꯔꯤꯛꯁꯦ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯁꯩꯔꯦꯡꯁꯦ ꯑꯃ ꯁꯥꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯀꯥꯟꯗ ꯁꯤ ꯁꯨꯝꯁꯨ ꯏꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯃꯩꯊꯪꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯅꯅꯕ 2018ꯗ ꯇꯧꯔꯀꯥꯟꯗꯗꯤ ꯍꯟꯗꯛꯇꯤ ꯐꯣꯡꯉꯁꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯃꯇꯝꯗꯨꯗ ꯂꯣꯛꯇꯥꯛꯀꯤ ꯃꯔꯝꯗ ꯁꯨꯝ ꯄꯦꯟꯗꯦ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯅ ꯇꯣꯛꯑꯝ ꯇꯥꯔꯒꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯥꯒꯠꯂꯝꯗꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯃꯗꯤ ꯂꯩꯌꯦꯅ ꯑꯩꯅ ꯂꯧꯖꯩ ꯃꯥꯅꯦ ꯍꯣꯏ ꯑꯣꯖꯥꯁꯤꯡꯗꯨꯅꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯅ ꯐꯖꯕꯗꯨꯃ ꯄꯨꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯊꯧꯅꯥ ꯍꯥꯞꯄꯤꯕꯅꯦꯅ ꯂꯧꯖꯩ ꯍꯥꯏꯕꯗꯤ ꯖꯤꯇꯦꯟꯗ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯒ ꯄꯦꯟꯗꯦꯅ ꯊꯝꯕꯤꯕꯗꯨꯅ ꯖꯤꯇꯦꯟꯗꯗꯤ ꯊꯧꯅꯥ ꯑꯃ ꯑꯣꯏꯔga ꯍꯦꯟꯅ ꯍꯣꯠꯅꯔꯒ ꯍꯦꯟꯅ ꯐꯖꯕꯗꯨꯃ ꯄꯨꯊꯣꯛꯑꯒ ꯑꯣꯖꯥꯅꯁꯨ ꯂꯥꯏꯔꯤꯛꯁꯦ ꯍꯟꯗꯛꯇꯤ ꯐꯣꯡꯉꯁꯦꯅ ꯑꯌꯥꯕ ꯄꯤꯕꯤꯔꯛꯄꯅꯤꯀꯣ ꯑꯗꯨꯃꯛꯅꯁꯨ ꯁꯤꯒꯤ ꯑꯦꯋꯥꯔꯗꯁꯦ ꯐꯪꯕꯤꯔꯛꯄꯅꯤ ꯑꯗꯣ ꯃꯣꯅꯥ ꯍꯧꯖꯤꯛ ꯖꯤꯇꯦꯟꯅ ꯄꯟꯕꯤꯈꯤꯕꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯖꯤꯇꯦꯟꯒꯤ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯏꯈꯤꯕ ꯁꯩꯔꯦꯡꯁꯦ ꯑꯃꯨꯛꯇꯪ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯊꯣꯏꯕ ꯂꯟ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯅ ꯃꯦꯟꯕ ꯉꯝꯗꯦ ꯑꯍꯥꯡꯕ ꯑꯇꯤꯌꯥꯕꯨ ꯃꯕꯨꯛ ꯐꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯔꯕꯁꯨ ꯊꯣꯛꯍꯟꯅꯤꯡꯕ ꯃꯇꯝꯗ ꯌꯥꯗꯦ ꯊꯣꯛꯎ ꯍꯥꯏꯕ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯤꯔꯤꯕ ꯅꯍꯥꯛꯅ ꯑꯍꯥꯡꯕ ꯊꯝꯗꯅ ꯃꯦꯟꯁꯤꯟꯅꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯅ ꯊꯣꯛꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯑꯩꯒꯤ ꯇꯥꯏꯕꯪꯕꯨ
karamna kaw sigaba aina nangbu sak khuding da athoiba lakta athoiba yeksinba ngamba nangtani aigi punsigi canvas da yening tha oina punsibu sajibu khaktagini sanagi lehaudi karigi nangdi pantha khaidana satpage ahan boine kuthaba saying asuki matik su phajakre asidasu amuk canvas haina su palliko ado Jiten gi hobbies na chingba saying I basina taba top di kari thambi aigi hobby haita ga dai cha angang masaga loina basi ampa am nungai makuga loina basi masina aigi hobby na haiba tare da isa se lai yekpa adugum bagadi lai yekpadi thoidona tawde aduga saying iba missing sisu thoiba thodo athok mayam singa sil loina mayam da khangana no hotnaba matam da masi yek thoibane na isane lojera kanda na canvas se aigi saying ahum da canvas adum pallaga sinai ahan da saying situ sai canvas adum yawi nomani yekpa lai insurgency gi mtang da phongdona na ba saying situ sai na canvas pali adu aigi title poem situ su canvas ai wai si sina khiwran khale ngasai Jiten panbikibada graduation bo loisan bikre haina panbiki ko graduation phobos dang loisan bada canvas ta tarak pirang haiba saying like asina ahan ba award su oina su phangbire adu makha ta ba master na chingba loisilagadi hena faza saying me amsu puthor kani haibagi thajaba su leije adu makha ta na master gumba toktaning bagi plan di leibidabra tasengna de ai like master bakti tamning bane adu yumgi imung manunggi phibam sel tumgi da khara awaba lebani na ya madu ngamkhidre yum gi sel tan malambirom da dum graduation lo kanda changsen khibada ge makhatan ithaba ngamdre ado ai sa se science chatra oina dum horokani ado literature se ai thoina kaisu khangde ado ai class 10 da 9 daga tamkhiba the road not taken Robert Frost ki madugi saying do matamdu da ai khara de dum pa ki ado da koi ojana takpada madu han ba line da yellow wood kaina am yaw ado mana yellow haisi masi symbol ni sinaini wood haisina symbol ni sinaini na tai ado yellow jina ken tha hek takpa gumba ado wood haisina forest umang hek ta amba gumba ado mana aisi maduna aingonda han bi step um oram godan khal ai saying sing maruina aina symbol sinara kanda ina na bchone symbol ama so imagery ay yam pam na honaje ai saying ina hona matanda aduga Jiten hadaki ba phone ba canvas ta tarak pirang na haliba saying lyrics se saying sini futaruk su yawrini ko si ba saying sing se karamba theme da hena sagat laga ibige maruina aina saying gi lyrics se sagan anu hona matamda lautaki oiba punsi ko nga pha mi singi punsi lautaki saktam adage ko insurgency lal hobagi irang aduga nupi singi thengnari awaba sing ada nupi sing si tasingna yungkai palo nupi sing se kana gu makharana di mawa mapurebana nisa phaja sinara kanda hala kanda sa insang haude um yam torture dobo gumba su thengne aduga karigum phibam dagi nupi sing se thabuk subudi tholakpa magi mapureba gum ngamdadan leidan mai nupa don diam nungsi jarasu upai le tabdagi thabuk subum tholakpa sumai nupi gi punsi si yam engonda nungsibam phau adana ai sereng amdai nu humang aina nupi gi nungsuba nupi gi awabam ko nana vai no honaje alaidi uja amsung nungsi aina sereng amsu yawi madudana mawa mapurebana ayu nongala padagi thokraga namidang hanjela kanda magi nupi dem torture doba nupi dona di nungthil supam nungsa maraktuda sel thum talu na bhonarapa aduga halaga sumu chai singa thongdana kedodana torobhodowa numidang dudana mai nupadan nungsit charakanda sauhum mayam ama tawdana happy adu nupi dona di macha masu nungsibagi punsi mayam ama kanana bagidamukta chenda bida awawa kya do khanga leba suma punsi singi matangda yekthona na bain hona jaban adu sigi ba saying lyrics sima mapung fa na hona ba dai tare ko chahi kya mukti changki chahi manga mu changi 2013 dagi iba hobane adu 18 da laina taraga phongbane lyrics sema sagatna na hona bada ahan ba igi oja haiba taragi do oja birendra jinawre man yam angonda jawa thil bibi aduga loinana aisi lokta khurjai loop ki active member amu ene leje sigi founder member oriba aina kaka kaujaba tombram jati sorsing manasu yam charoba angonda saying lyric ama hek phonge khar phajare hadi si paw adai masak naiba missing ge lyric sini jumaini happy biba adai saying ge maramda adu haiba ya yade manso engon yam gai tobi adu go loinana yam nungsiba tamo devdas mairamba manasu saying ge maramda mayam am haibi o saying si mapan nai da bajani adan oja singna takpibu mayam da aina loina loksenje aduga aina kan hona jabani haiba tare oja singi lamjing makha da hai tare ko yam kan hona baduna su Jiten gi ngasi mai pak pase oi birakpane ado ngasai imana so documentic yam support to bigi ko ado hadaki oba award che phango matamda imada gi oiba kari karamba hai tare ko yamna de haraw rangani imado ado kamdawna haraw ba phongdok biki
macha amada adu kadang thambiyo yam harawi aduga haidokpagi numidang se akhoi chak chawa matamdasu akhoi punna prayer to ima nakoina ai pom bagi mapan aina asugumba award ama phangba ngamgadabani ai nogi na sama oiba phangbase ai yam harawi na adumai taraga ima baba bu aina khuramdana thagatana toke hoi Jiten na asugumlaba yamna lemjaningai oiraba award ase phanglakpada ima hoi baba leiriba mayamna su yamna harauba phongdokmine haina su takpigre ko phanglakliba award ki title poem hai tare canvas ta tarakpa pirangna hairiba saying ase yamna su magun leiba dukimatik su phajaba saying mamangda saying sigi oiba nungi idea hai tare matem tang su haibikre saying ase khara su dum sange aduna akoi wari makha ta na sanagadaba wari mayam su leibanina saying asigi maramda tabiriba mayamna su khangbagi khudongchaba lobo oina canvas ta tarakpa pirangna hairiba saying se matem tang pathukpiyo Seringi maming canvas ta tarakpa pirangna nahak hinglibani leisabi amagum nupa haiba nupa si khuthiraduna haidokpa yadraba chaina bu phumduna uhalibani haukraba amadi haujiki mironda momonta nokpi shumhatpi saktam aisu ui matam kaya asumna aduki matik su phajakre ko saying se makata na Jiten award ase phangdringai mamangda kari kari atop achievement award na chingba phangbi ki bale agi hanu phongba leri canvas ta tarakpa pirangna haiba seringi leri asida patriotic writers forum manipur na piba arambam ibunga hal and binod kumari literary award lising ani ki taraga nipan ama phangjakre leksida Jiten je saying khatang oina khuthabra wari macha atop kari kari di khuthabi mapung oina aina ibasi seringa khara namna I adu wari macha su ahumari ikibade leire sei mai kharamga I adu aina yam pambasi seringdana oina chatle hoi ado Jiten ibagi matamse karamba matamdana hena isada nungairakpa haitare ko yam chikpa matamdana hena nungaibibra natraga gariguma thauringai oiro adagi prakriti gi oiba masak mawong ama ubada hekta iningbagi ithilse phawbra kamai tawge hoi tasengna haragadi ibasi adum aina ige khalagasi iba ngamde angonda wakhalda ithil phawrakanda iba dumain tawi aduga aige tonganba matam amadi thamde ada ithil phawrakpa matamda inana hotnaba ado matamdo yam sangna phangdragana aina sagi hak mobile da orsu namchalawba natragana che macharni ihoba dumain tawba ado matam phang matamda ithokpa dumain tawi ado hoji se Jiten ibagi lamsi natabada atopada kari kari thabakti paket piri ai hoji moirangda leiba LCM high school habsida I ojawana lejeri makata na phongge khanba saying na chingba kyamukadi lebi hoji laikse phong loreba matungda saying tarit nipan mukti amu anoba iba hore si lairik ama wena dum sahi khara changaga puthorake na dikhalle adu marak sida Jiten ge bandak phong iba saying lairik canvas ta tarakpa pirang na hariba saying lairik sigi manung sida yawriba saying singsidagi Jiten khwadi khoida jaba haitare ko karamba saying do umtang mayam ga loinana puna taminase seringi maming humang lamhelabu humang marik marik sinthara I kok maiga khumjilliba phidudagi lithoraktuna khutna pop pop thugai nungthang ama pairaga litliba phuri chisu humangna lublakle adubu pothade taithokte adum pop pop thugai nungsingdu marak marakta nungkupsu maida tamlai inakta changsilai ngasita nauna lakpa manager du phurit khawdagi chingam ama lauthораktuna pirakhi hairai ngaihakta su pothabi kho kuirakle surakliba matamse sinthariba humangdusu amukta taithokpikho aina khummi humangsina aigi awaba hanthali humangsina aibu laibuk phahali humangsina aibu pothahali icha singbu momon minok tamhanba ngamhalliba humangni haugat kangkhatpa ngamdana phamungdi yata aduna leiriba ipuroibagi maithongbusu kuini yengjaba ngamhannabagi layeng haliba humangni singna rakhibani pi sinthadana ai khena raba aying asa ising nungsit leisa lehaw aigi imungbu leinam yenaba thugaibada inaktagi chongthokhraba nungsingsu khunjilai yengkhatlubada mahaki mitti pi tana thumhalamle mitlude yenglui aina maduda umang wamangda sha kaiga patta lobukta tinfa kakphaiga humanggidamu mayoknariba makhoigi saktamsu ubra haina
ꯌꯥꯝ ꯐꯖꯅꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯑꯦꯀꯣ ꯖꯤꯇꯦꯟ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯩ ꯖꯤꯇꯦꯟꯒꯤ ꯑꯣꯏꯕ ꯁꯩꯔꯦꯡꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯔꯤꯕ ꯃꯈꯩ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯣꯟ ꯌꯥꯟ ꯌꯥꯎꯗꯕ ꯍꯥꯏꯅꯁꯨ ꯂꯩꯅꯩ ꯑꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯗꯨꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕꯤ खितंग थम्बियो यारिंखैदि लोन याउनदनबा फिल्ट्रेशन याम तौननो हने अदुगा मतांगना मतमना अखोइदा लोन वही हेक फंगदबगुंबा अदुदे खुदमना कैनवास हाइबगुंबसे अखोइदे एप्रोप्रिएट वाट हे फंगदबगुंबा अदइदि कैंडल मोमबत्ती हाइरसु अखोइदे हे असेंबा फंगदबगुंबा असुमम खक नतना यारिंखैदि इसागे लोन सिननबो हने अदुगा ngasai jitenasu panbikibda sairing singsigi maraktagi nongmaini yekpa lai haina amasu panbigi ko adugi obe wari se sairing se kamdona ikibano kari thimda sagatpano sairing si somtang pathukpiyo masigi maruiba thim se nongmi paiba chingnaw singna yumdagi nupana ha puthokra he kapa he kashulaitan mam thawai si mamaletan hek lobi bagumba adu hariba thawai dudi imungdadi yamna value leba thawai amu oiba adana adugumba thawai hakchang yaudraba thawai dudi sumda mama singna kolaga yam kappa adu sugumba thawai si yam value lebani haibagi thim ama phongdokna no hanaba aina nongmani ekpa lai haiba nongmai gi culture si pamdaba phongdokna na ba honana ba ikiba sairing ni nongtang pathokpiyo sairing gi maming nongmaini ekpa lai punsigi ayuk amada achikpa khungangi chidaida mahosagi phajababu namhattuna sakhangdaba lai ekpa amana nongmaina turi oiduna yekningna yekli lai ama sarai amuba amana mitta chejet punba nupagi saktam laimaida mamai lotli khutna tungda thaurina lai chubadana maruna phawdokhibagi ahoba makhun angangu machuna ichai chai thokli canvasta laidu kondun kappi nongmaini yekpa lai pamjadaba mamana yamna meaningful loiba sairing ni ko jitengi sairing lyric sing sida yauriba sairing sing se aduki matik su phazakre ado matang asida jitena khwaidigi pamjaba writer haitare kanana oibi writer aina khwaidigi pambase oja birendra jinawrem sairing ibada yam rhythm chatba tan men wahi chanab yam hai mase ai yam pame jiten yamna sunungai je ko jiten gi ngallingai punsidagi hauna hauji phobagi journey aduga lyric yam phongkiba lyric sing sairing sing dugi maramda kitang samlapna thambiramba yamna sunungai je loselak poina jitenna ibagi lamsida changsiningba naha singsida kari kari wafamna chingbadi thambini koi ige haiba taraga di like yam paba amusangi aduga oja guru singi pautak yam loba aduga struggle ama yam change na ina lojani adana hariba singa se ko fajana tawba matamda iba da mai pakani hana ina loje to yamna su phajaba paujel ni naha singna khangjellaga tasallaga yamna puning loksing oigada wafam amani yamna nungai je jitena chilla matam nga kai thokpiraga aikoi ki studio da lengbiraktina wari watai sanabagi tanja pibiba loinana jiten gi tungda lakadoriba punsida haitare ngasi phangliba award se sina taba atop atopa phajaba sairing mayam puthoktuna award mayam amaga loinana amuka hanna unabagi khudong chabada longmina se haiba wafam siga loinana thagat phongdokjari